Akashvani Imphal Ngangbam Nganthoi na pau pazari ahanbada maruoiba pau. Manipur Police na hairi Moregi SDPO Singtham Anand Kumar hatpaga mari lenana fakhiba mioi ani masana maral yajakre. Myanmar ga yumlo na baraiza singda free movement regime loktholaga haina Griha Mantri Amit Shah na handak phongdokhiba wafam adu athubada thabak to onthokpiyo haina Fox na hairi. Amaromda ansamnadi raija sing asidagi regime mapungphana lokthokpidana ba raijapal da taksinkhre. Jiribam ki District Youth Affairs Sports Office ke awarapa sing yangsinbinaba sahara sigi miyamna mari lenaba singi pungning singsilakli. Kendra gi interim budget ngasi sangsata sel thu mantri Nirmala Sitaramana puthokre. Hauki basahi tara asida Bharat ki economy da sauna awonba purakpa ama miyamna thengnaki hairi. Amasung Kendra gi mapan thauram raija mantri Dr. Rajkumar Ranjan Singh na hairi interim budget asi tungi asayamna leiba budget amani. Moregi SDPO Singtham Anand Kumar hatpaga mari lenana fakhiba mioi ani masana maral yajakre haina Manipur Police na hairi. Manipur Police na social media da thadorokpa cherol amada hai hauzik judicial custody da leiriba Philip Khongsai amasung Hemkholal Mate da wahang phang chathabada SDPO asi hatpada makhoi ani hakthengnana cheni haibada maral yajakhibani. Ngarang mapangi media amada phongkhiba Manipur unrest haina mingthonba article amagi matangda sengdokladuna Manipur Police na makhata na hai Haukibo October 18 da More Saharda Leba Eastern Sign School Ground da Mathau Pangthoktuna Leba Singtham Anand Kumar bu Kuki militant singna nongmaina kaptuna hatkhi thaudok adugi makha tarakpo oina SDPO asibu hatpada senaba mioi sing fananaba security force na More Sahar amasung masiga lonaba mafam singda joint operation ama chathakhi maduda haukiba January 15 da Philip Khongsai amasung Hemkholal Mate bu fakhibani Makoi ani kota putholaba matung numit 15 gi police custody gi remand pikhi madugi manungda wahang pahung chathabada SDPO asibu hatpada makoi ani mag hakthengnana chenei haiba masana yajakre tungda makoi ani bu formal arrest tawraba matung thasi gi 12 phawba judicial custody remand pikhi bani amaromda haukiba January 13 ta khulai matik chana paiba kuki militant singna More Saharda mathau tawriba Raija Police ki mathakta RPG launcher yauna phaba khulai siznaduna akanba mongde attack satharaki hainasu Manipur Police ki warol aduna palli loinana attack aduda state force ki personnel ani thawai thaki amadi personnel tare na so open nangkhibani masida sunatana lup kharana More Saharda gi state force sing logtho u haiduna akanba dabi su tawrakhi adumak pu More Saharda santi raksa gi phiba mapungpha na ngakpa ngamnanaba Raja Sarkar na ahenba security force thajinki Security force na misam miyam gi yum kai mai thadok pire haina maral siriba sigi matakta FIR ama lokhatuna thijinba hore hojik phawbugi oina security force na mafam aduda yum mai thakhi haibagi sabsaba khudam sangdam phangdri haina serol aduna makha tari Manipur da Citizenship Amendment Act CAA 2018 chanaba yaroi haina Joint Committee on Inner Line Permit System JCILPS na hairi Lubasigi convener na thokpa cherol amada hai Griha Mantraloy gi Foreigners Division na haukiba Englishingani kungi September 13 thokhiba cherol amada Bengal Eastern Frontier Regulation 1993 gi makhada ILP sanaba raija singda CAA asi sanaroi haina pankhiba leikhrabani adumoinamak handakta kendri mantri amana Bharat pumbada CAA sanaba hauragari hairliba si laibak thibani hairi Myanmar ga yumlo naba awang po raja singda free movement regime lokhtolagani haina Griha Mantri Amit Shah handak phongdokhiba wafam adu athubada thabak to onthokpiyo haina Federation of Civil Society Organization Fox na hairi Lubasigi Information and Public Relations Secretary Neris Mangang na thokpa cherol amada hai aina yadaba moongda sanglakhiba Senku ki terrorist ng ngamkhai sahar Moreda state force ng attack sa tharkhiba si Fox na taray na lawde masi Bharat ki ngamkhai da singnarakpani maramaduna Griha Mantraloy na thawang si haksin na lawduna illegal immigrant sing Myanmar da halhankhigedabani hairi loinana Raja Sarkar na Moreda leiba state force ng henba sakti piduna mafam aduda santi raksa ngakpagi thawdang ningthina lohongedabani haina suserol sida palli Amaromda Myanmar gi yumlo naba awang nokpo raja singda sanaba free movement regime lokthoktanaba
All Naga Students Association Manipur Ansam na Taksiladuna, ngasi Manipur gi Rajapal da Cherola mapisinkhre. Cherola dun hai Raja Sarkar na Manipur da ain kaina sanglakpa mitop sing thingbagi thabak ansam na saugatli. Adubu free movement regime Raja sing asidagi loinamak lokthokpa haiba wafam asi ansam na yaba ngamloi. Maramaduna Kendra gi Griha Mantri na handak regime asi lokthoklagani haina lokthokiba wafam adu amu hana yangsinbinaba taksilli. Paugi marakta na tenba break ama. North East India की अहानबा NABH accredited Caesar Medical College Hospital सिना मिपुम खुदिंगमक्ता affordable quality health care फंगन्नबगी पांडमदा free OPD consultation camp अमा January 13 February 18 फाउबा Caesar Hospital Slangol दा पांगथोकजरगनी investigation दा 15% surgery medicine अमदी immunization दा 10% concession सु फंगबिगनी अकुप मरोल Caesar Hospitals दगी खंगबिबा यागनी ताबिरिबा पावसे आकाशवाणी इम्फाल दगिनी Jiribam ki District Youth Affairs Sports Office DYASO gi hauzik oiriba phibam asida miyamna pendaba kaya phungdongnarakli hiramasigi matangda aikhoigi Jiribam paumi ngathem biswajit na hai jila asigi Vidyanagar da leiba DYASO gi makhada leiba multipurpose sports complex ase phibam sadaba tanatana sanaroi singi khwaidigi maruiba office asida punna staff ahum leibada official amata leiramkhide Sports complex asi athubada miyeng changbiduna sanaroi sing buningthina samgot pinabagi apamba maike adumgi miyamna phungdoknarakli World Wetland Day gi thoram hayeng malem sinba thongbada pangthokadauri kumsi sahi gi hiramna wetland samsung miyoiba khunai gi yaifaba haibasini World Wetland Day na lakpada miyamda paujel piraduna Forest amasung Environment Mantri Thongam Biswajit na hai pad haibasi miyoiba ga tana thanaba yadraba maroiba posak ama oiri Lamdam asida mahausadagi hauna pat kaya leiramlabasu haujikti pat sing manglaktuna akoibagi khalda chauna chaitheng pire numin asina lakpada lamdam asigi miyamna aikhoigi akoibagi khal amadi pat turel sing kananaba punna warep lominarasi Loktak Development Authority LDA gi chairman Moirangthem Asni Kumar na miyamda paujel piraduna hai miyoiba khunai gi nungai ai phaba masung masama u phaba wetland ecosystem ga leinariba mari adugi maru oiba adu kumsi sahi gi hiram asina takli magna hai miyoibagi hingnabagi lambida pasing na sabu thodang lauri World Wetland Day na lakpada pasing kanana bai khoi amata oina khongjang changchin minana ba no hona na warep lominarasi World Wetland Day gi thoram Rajya Sarkar gi Directorate of Environment and Climate Change na sinduna hayeng Imphal gi lamphel pata leiba NIT da pangthokani thoramdu da Forest Mantri Thongam Biswajit amasung Water Resources Mantri Awangbo Niumai saruk yagani Khorifaba Artist Association Nambol na sanaba maral amasung serak Imphal gi Zen Dance Academy da utkre drama asi Art and Culture Vibhag ki makhada Chief Minister gi Artist singi tengbang CMAT scheme gi senthanga loina na puthokpani drama asi gi director na Khoisnam Ranbir ni Akashvani Imphal gi pauk tabiri Kendra gi interim budget ngasi sangsad ta Selthum Mantri Nirmala Sitaraman na puthokre Sabada interim budget putholaduna Selthum Mantri na hai haukiba sahi tara asida Bharat ki economy da sauna awanba purakpa mamiyam na thengnakhi Srimati Sitaraman na hai sarkar asina lam khudingmakta saukhanaba thabak thoram kya paikhatli English ngani ni futaret phawbada Bharat ase Viksit Bharat oinanaba thabak kya marum paikhatli haukiba sahi tara asida leba asigi yumthong khudingmakta tangai fadana sangba ising pinaba har ghar jal sak thongnaba gas amadi bank ki khudongchaba phanghanaba sarkar asina honari mangna hai Sarkar gi maruiba mantra ma oriba sabka sath sabka vikas haibasigi wakhalonda khudongcha daba kaya marum mayok narabasu awonba ma purakpa ngamle miyam gi oba thausil thorang kaya marum paikhatuna thabak phanghanaba amadi entrepreneurship ki khudongcha ba piri mantri na hai Pradhan Mantri Narendra Modi na lairaba nupi naha sing amadi longmi singda henba mideng thambaga loinana makhoi gi yaifa thorang paikhatpa haibasi sarkar sina khwaidagi mangjil thana paikhatkadaba thabak ama oiri Mangna hai direct benefit transfer ki khuthangda sarkar asina PM Jan Dhan account siznaduna lupa koti lakh 30 transfer tawkhi masina sarkar ki pukoidagi lupa koti lakh ani lakh humbudra kanba ngamle PM Swanidhi scheme gi makhada street vendor lakh humbudra nipan lom khudongchaba pire PM Kisan Samman Yojana gi makhada longmi koti 13 lakh nipan lomda direct benefit transfer gi khuthangda sel gi tengbang pikre PM Fasal Bima Yojana gi makhada longmi koti mari romda crop insurance ki khudongchaba pikre Skill India Mission gi makhada naha koti ama lakh ni forum training pikre masigi mathakta anova ITI
3,000 lingle. Sarkar asina IIT taret, Triple IT tarataruk, IIM taret, AIMS taramanga amsung University sa Manipur lingle. Mantri na hai nupida sakti hena piba galoina na punsi mahing hena fagadhanba galoina na izat lai na hingba ngamhalle. Nupi entrepreneur koti kuntra mudra yojna gi loan pikre amasung haukiba sahi tara asida higher education gi lamda nupi mahiroi sing ming chalakpagi sang sada kunipan hengetle. Srimati Sitaraman hai triple talak chanahan khidaba amadi Lok Sabha amasung Rajya Vidhan Sabha singda nupi gi sit sada kuntraum doi khaktuna thamkiba si sarkar sina nupi da sakti pina ba paikhalakpa thorang singi manungda amani. Sarkar asna Bharat ki nongpok thangba lamdam da ahenba mityang changba galoina na lamdam asigi miyambu Bharat ki chawkhat lambi gi maruoiba mafam ama ohenaba honari. Mantri na hai PM Awas Yojna Gramin gi makhada yum koti ahum sanaba thamkiba pandam phanggadawre. Masigi mathakta lagliba sahi manga asida housing scheme gi makhada yum koti ani sanaba pandam thamli. Slum natraga aina yadaba colony natraga mayum leitaduna bharada leiriba mioisingi damak yum sananaba sarkarna anoba scheme ama haudoklagani. Nupi masa sing cervical cancer nadanaba pandamda sahi mapandagi 13 phawgi manungda leiba angang sing tika kapthokpagi thabak paikhatlagani. Ayushman Bharat scheme gi makhada hakselgi khudongchaba piriba si asa worker sing Anganwadi worker sing amsung helper sing konsil lagani. Sangsad tangasi kendra gi selthum mantri Nirmala Sitaraman puthokiba interim budget adugi matangda maikai kyadagi mot phongdonglarakli. Pradhan Mantri Narendra Modi na hai Sangsad tangasi selthum mantri Nirmala Sitaraman puthokiba interim budget asina Viksit Bharat ki yumbi naha sing lairaba nupi amadi longmi singde hena sakti piragani. Kendra gi Griha Mantri Amit Shah ngasi sangsada puthokiba interim budget adubu thagatpa phongdokladuna hai budget asina Pradhan Mantri Narendra Modi gi manglan ama oiriba Bharat pu English ngani ni futare phawbada saukhatpa leba ama oinaba semgatliba manglan mangphauna halagani. Mangna hai budget asida Modi sarkar na haukiba sahi tarada singthaningai oina paikhatkiba thabak thoram kaya yauri. Kendra gi mapan thoram Rajya Mantri Dr. Rajkumar Ranjan Singh na hai interim budget asi tungi asa yamna leba budget ni budget asina Bharat pu English ngani ni futare phawbada Viksit Bharat oina naba pandam thamli. Awang Nongpok Bharat Hairambadagi Nongpok Bharat ase Bharat ki Saukhatpagi dugumba Sakti Leiba Engine Namo Oinaba Kan Honaba Hydrosima Ziki budget Sidapi Aduda Natana less or minimum interest or non-interest a huge amount is given in the budget and any state can apply for the growth. Aduga Hariba interim budget amasung tungda lakadaba full budget ki oiba kagi padam mama ngasi Nilima Sitaraman na kagi Lok Sabha gi floor da kamki masimak kiamna tungi asaya na leiba bright future ama strongness ama developness ama sem na bugi maru oiba interim budget ni haina ina panjalingi. Sangsad selthum mantri na interim budget puthokraba matungda Rajya Sabha gi mifam ngasi nongmagi oine yithokre. Lok Sabha na finance bill 2023 pass tawraba matung mifam hayang phawba yithokre. Rajya Sabha gi chairman Jagdeep Dhankar na vice chairperson gi panel na hunana semdokle. Nauna khalaba vice chairperson sing adudi Ramila Ben, Besar Bhai Bara, Sima Dwivedi, Dr. Ami Yasmik, Mausam Nur, K. Rabindra Kumar, Prabhakar Reddy, Manoj Kumar Shah amasung DP Bhatni. Aroibada maroiba pau amuk hana. Manipur Police na hairi Moregi SDPO Singtham Anand Kumar hatpaga mari lenana fakhiba miyo ani masana maral yajakre. Myanmar ga yumlo na Rajya Singda free movement regime loktoklagani haina Griha Mantri Amit Shah handak phongdokhiba wafam adu athubada thabakta onthokpiu haina Fox na hairi. Amaromda ansamnadi Rajya Sing asidagi regime mapung phana lokthokpidana ba Rajyapalda taksinkhre. Jiribamgi District Youth Affairs Sports Office ki awara passing yangshin binaba sahar asigi miyamna mari lenaba singi pungning singsilakli. Kendra gi interim budget ngasi sangsata selthum mantri Nirmala Sitaraman na puthokre. Haukiba sahi tara asida Bharat ki economy da sauna onba purakpa ama miyamna thengnakhi hairi. Amasung Kendra gi mapan thoram Rajya Mantri Dr. Rajkumar Ranjan Singh na hairi interim budget asi tungi asa yamna leiba budget amani. Paulo Jare.